ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯉꯁꯤꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯏꯇꯥꯎ ꯂꯤꯑꯣ ꯃꯅꯤꯄꯨꯔ ꯂꯤꯑꯣ ꯅꯃꯥꯏꯔꯛꯐꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟꯁꯟ ꯍꯥꯏꯕꯅꯤꯀꯣ ꯌꯨꯝꯅꯥꯛꯇꯣ ꯀꯩ ꯍꯥꯏꯕꯅꯣ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯁꯟ ꯃꯩꯇꯩ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯁꯟ ꯃꯩꯇꯩ ꯈꯥꯡꯉꯕꯣꯛ ꯀꯗꯥꯏꯗꯒꯤꯅꯦꯕ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯤꯑꯣꯒꯤ 20th ꯁꯨꯕ ꯂꯞ ꯑꯦꯅꯤꯕꯔꯁꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯤꯇꯥꯒꯒꯤ ꯂꯞ ꯑꯦꯅꯤꯕꯔꯁꯔꯤ 10 ꯁꯨꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖꯤꯡꯂꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯩ ꯑꯗꯨꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯔꯤꯕ ꯑꯩꯈꯣꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯒ ꯃꯩꯒꯤ ꯌꯥꯝ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯪꯖꯕꯅꯤꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯑꯩꯗꯤ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯅꯛꯄꯒ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯏꯁꯝ ꯁꯝꯅ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯤꯁꯛꯅꯒ ꯈꯨꯝꯃꯛꯀꯗꯧ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯝꯐꯥꯜꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯏꯅꯥꯎꯁꯤꯡ ꯂꯩꯗꯣ ꯍꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯐꯠꯇꯪ ꯊꯥꯖꯤꯜꯂꯛꯀꯗꯕ ꯃꯥꯟꯕ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯃ ꯍꯪꯖꯕꯅꯤ ꯑꯗꯣ ꯑꯈꯪꯕ ꯃꯤꯅꯕꯨꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤꯀோ ꯈꯪꯗꯕ ꯃꯤꯅꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯨꯈ꯭ꯔꯤ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯨ ꯂꯩ ꯇꯨꯔꯦꯟꯒ ꯍꯥꯏꯔꯛꯄꯁꯨ ꯂꯩ ꯂꯣꯛꯇꯥꯛꯀ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯈꯪꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯥꯜꯂꯦ ꯑꯗꯨꯒ ꯌꯥꯟ ꯍꯥꯟꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯃꯍꯥꯛꯀꯤꯗꯣ ꯂꯥꯏꯕ ꯍꯥꯏꯕ꯭ꯔꯥ ꯑꯦꯀꯥꯎꯟꯇ ꯇꯥ ꯂꯥꯏꯕ ꯑꯩ ꯂꯩꯖꯩ ꯇꯥ ꯂꯥꯏꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯥꯏ ꯃꯃꯤꯡꯗꯨꯁꯨ ꯇꯥ ꯂꯥꯏꯕ ꯀꯥꯏ ꯍꯥꯏꯖꯜꯂꯦ ꯑꯩꯗꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯂꯩꯔꯝꯃꯦ ꯇꯥ ꯂꯥꯏꯕꯁꯦ ꯔꯣꯕꯤꯟꯁꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯈꯥꯡꯉꯕꯣꯛꯇꯒꯤꯀꯣ ꯑꯗꯣ ꯌꯥꯝ ꯂꯥꯞꯅ ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯒꯤꯕ ꯑꯋꯦꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅꯁꯨ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯦ ꯌꯥꯝ ꯀꯨꯞꯅ ꯈꯪꯕꯤꯔꯝꯃꯦ ꯀꯃꯥꯏꯅ ꯈꯪꯉꯤ ꯏꯅꯥꯎ ꯔꯣꯕꯤꯟꯁꯟ ꯉꯔꯥꯡꯒꯤꯁꯦ ꯍꯦꯛ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯎꯔꯤꯁꯦ ꯒꯦꯁ ꯑꯣꯏꯅ ꯇꯧꯁꯟꯈꯤꯕ꯭ꯔꯥ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯅꯦꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯏꯌꯥꯝꯕ ꯑꯍꯥꯟꯕꯗ ꯂꯥꯏꯚ ꯌꯦꯡꯕꯤꯔ ꯃꯌꯥꯝꯕꯨ ꯅꯣꯛꯆꯔꯤ ꯍꯣꯏ ꯑꯩꯅ ꯈꯪꯕꯁꯦ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯟꯅꯤ ꯈꯪꯕꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 11 12 ꯀꯥꯔꯛꯄꯁꯦ ꯑꯩ ꯀꯩꯅꯣꯗ ꯂꯩꯔꯝꯃꯦꯕ ꯀꯩꯁꯥꯝꯄꯥꯠ ꯁꯣꯝꯗ ꯂꯩꯔꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯡꯃꯩꯕꯟꯗꯁꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯁꯨꯝ ꯍꯞꯇꯥꯒꯤ ꯋꯤꯀꯦꯟ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯑꯝꯃꯦꯕꯀꯣ ꯀꯣꯏꯕ ꯊꯣꯛꯄ ꯑꯗꯩꯗꯤ ꯍꯦꯡꯑꯥꯎꯠ ꯁꯨꯝꯕ ꯆꯠꯄꯁꯦ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯎꯠꯗꯣꯔ ꯖꯤꯝ ꯃꯆꯥ ꯃꯆꯥ ꯂꯩ ꯑꯗꯨꯒ ꯁꯨꯝ ꯄꯣꯊꯥꯔꯒ ꯁꯨꯝ ꯁꯥꯏꯀꯜꯒ ꯊꯧꯔꯒ ꯏꯃꯥꯟꯅꯕ ꯁꯨꯝ ꯇ꯭ꯌꯨꯁꯟꯒ ꯍꯜꯂꯛꯑꯒ ꯑꯗꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯑꯒ ꯃꯍꯥꯛ ꯆꯠꯂꯨꯔꯒ ꯐꯥꯎꯖꯤꯜꯂꯛꯑꯒ ꯑꯗꯨꯝ ꯄꯣꯊꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯤꯇꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯤꯂꯤꯟꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯦꯕ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯑꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯞꯁꯀꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯃꯒꯤ ꯁꯨꯝ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯅ ꯃꯣꯏ ꯊꯝꯃꯝꯃꯒ ꯑꯗꯣꯝꯗ ꯍꯧꯖꯤꯛꯀꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯣꯝꯗ ꯄꯣꯊꯥꯕ ꯁꯨꯝ ꯍꯛꯆꯤꯠ ꯌꯥꯝ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯌꯥꯎꯕ ꯖꯒꯥ ꯑꯣꯏꯕ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯗꯤ ꯐꯦꯃꯤꯂꯔ ꯑꯣꯏꯅ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯃꯊꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯛꯀꯤ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯎꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯉꯔꯥꯡꯒꯤꯁꯦ 100% ꯅꯪꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯤꯗꯤ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯅꯦ 100% ꯈꯪꯉꯒ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯦꯁ ꯇꯧꯁꯟꯒꯦ ꯍꯥꯏꯅꯒꯗꯤ ꯀꯧ ꯇꯧꯁꯟꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯐꯦꯠ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯆꯤꯡꯅꯔꯞꯇꯤ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯆꯨꯝꯗꯣꯏ ꯖꯥꯠꯂꯥ ꯀꯥꯏꯅꯒ ꯑꯗꯨꯗ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯇꯣꯏꯅ ꯆꯠꯂꯕꯅꯤꯅ ꯃꯩꯒ ꯊꯥꯟꯕ ꯑꯀꯣꯏꯕꯗꯣ ꯃꯌꯥꯏꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯕ ꯏꯁꯤꯡꯒꯤ ꯏꯌꯥꯏꯀꯣ ꯑꯗꯨꯒ ꯁꯨꯝ ꯁꯣꯝ ꯅꯥꯀꯜꯂꯣꯝꯒꯤ ꯇꯥꯃꯣ ꯉꯔꯥꯡ ꯂꯥꯏꯠ ꯊꯥꯔꯛꯏꯗꯣ ꯑꯣꯄꯣꯖꯤꯠꯀꯤ ꯁꯥꯏꯗꯇꯨꯗ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝ ꯎꯔ ꯂꯩꯕꯅꯤꯅ ꯃꯤꯠꯇꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯎ ꯄꯨꯈ꯭ꯔꯤꯁꯨ ꯑꯇꯩ ꯂꯩꯇꯦ ꯀꯩꯁꯨ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯐꯪꯈ꯭ꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯇꯥꯎ ꯂꯤꯑꯣꯅꯁꯨ ꯉꯔꯥꯡ ꯈꯨꯗꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯥꯎ ꯐꯥꯎꯅꯔ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯇꯥꯎꯗ ꯀꯩꯝꯁꯨ ꯍꯥꯏꯗꯦ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯒꯅꯤ ꯒꯤవ్ ꯑꯋꯦ ꯍꯥꯏꯗꯤ ꯒꯤవ్ ꯑꯋꯦ ꯇꯧꯁꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯥꯗ ꯀꯩꯅꯣꯅꯦ ꯏꯇꯥꯎꯁꯤ ꯇꯧꯔꯛꯏꯁꯨ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯕꯅꯤꯅ ꯀꯩꯝꯁꯨ ꯍꯥꯏꯕ ꯌꯥꯗꯒꯨꯝꯁꯨ ꯇꯧ ꯅꯠꯇ꯭ꯔꯅꯦ ꯀꯉꯥꯎꯅ ꯂꯩꯔꯒꯅꯤ ꯉꯔꯥꯡ ꯈꯨꯗꯛꯇ ꯏꯇꯥꯎ ꯂꯥꯏꯚ ꯊꯥꯕꯒꯤ ꯒꯤవ్ ꯑꯋꯦ ꯑꯃ ꯊꯥꯠꯀ ꯂꯥꯎꯊꯣꯔꯛꯄꯗꯣ ꯏꯇꯥꯎ ꯀꯔꯤ ꯐꯥꯎꯏ ꯏꯁꯥꯗ ꯀꯩꯁꯨ ꯐꯥꯎꯗꯦ ꯑꯃꯔꯣꯝꯗ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯤꯡꯖꯃꯩ 360 ꯃꯌꯥꯝꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯅ ꯑꯩ ꯂꯦꯞꯈ꯭ꯔꯦꯕ ꯍꯣꯏ ꯑꯩ ꯑꯋꯥꯕꯁꯨ ꯌꯥꯝ ꯄꯤꯈꯤꯗꯦ ꯏꯇꯥꯎꯗ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯀꯨꯔꯀꯨꯔꯦ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕꯤꯁꯤ ꯑꯗꯨꯒ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯑ ꯁꯛꯈꯪꯅꯕ ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯁꯦ ꯑꯩꯁꯨ ꯀꯩꯁꯨ ꯎꯔꯝꯈꯤꯔꯣꯏ ꯋꯥ ꯉꯥꯡꯖꯔꯤꯕ ꯑꯩꯍꯥꯛꯁꯤꯁꯨ ꯎꯔꯝꯈꯤꯔꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯁꯛꯇꯣ ꯎꯠꯇꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯕꯅꯤ나 ꯑꯩ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯌꯦꯡ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯆꯒꯦ ꯑꯩ ꯑꯁꯦꯡꯕꯩꯗꯤ ꯏꯇꯥꯎ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯅꯩꯀꯣ ꯌꯨꯝꯗ ꯄꯨꯡ ꯀꯌꯥꯗ ꯂꯩꯒꯗꯒꯦ ꯈꯣꯠꯀꯗꯒꯦꯅ ꯍꯣꯏ ꯑꯩ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯁꯨ ꯂꯩ ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯪꯉꯛꯀꯦ ꯑꯣꯔ ꯂꯥꯛꯑꯣꯏꯗꯕ ꯂꯩꯇꯥꯔꯁꯨ ꯑꯩꯈꯣꯏ ꯆꯠꯀꯦꯅ ꯉꯔꯥꯡꯁꯦ ꯂꯦꯞꯅꯔꯕꯅꯤ
ꯂꯦꯞꯇꯤ ꯂꯦꯞꯅꯔꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯇꯥꯎ ꯂꯤꯌꯣꯒꯤꯁꯨ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯀꯗꯕ ꯂꯩꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁ ꯑꯣꯐꯤꯁꯇ ꯊꯦꯡꯅꯔꯁꯤ ꯄꯨꯜꯂꯁꯤꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯖꯕꯅꯦ ꯑꯗꯣ ꯏꯇꯥꯎ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯁꯤꯒꯦ ꯑꯗꯣ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅꯁꯨ ꯍꯥꯏꯕꯗꯣ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯀꯦꯂꯦꯟꯗꯔꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏ ꯐꯠꯂꯥꯡꯅ ꯊꯦꯠꯆꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯝꯇꯪ ꯀꯦꯂꯦꯟꯗꯔ ꯑꯃ ꯍꯥꯟꯅ ꯑꯝꯇ ꯈꯨꯠꯁꯤꯟꯅꯁꯤ ꯏꯅꯥꯎꯁꯦ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯒꯤꯐ ꯑꯣꯏꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯄꯁꯦ ꯑꯩꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯑꯅꯛꯄꯗ ꯇꯧꯒꯗ꯭ꯔꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯂꯥꯞꯅ ꯐꯪꯉꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯌꯥꯝ ꯍꯥꯏꯁꯦ ꯑꯩꯒꯤꯁꯤ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯉꯁꯤꯗꯒꯤ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯁꯤꯃꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯍꯣꯏ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯁꯤꯃ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯂꯦꯟꯗꯔ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔꯁꯦ ꯑꯗꯨꯝ ꯐꯝꯕꯤꯔꯛꯑꯣ ꯑꯩ ꯀꯦꯂꯦꯟꯗꯔꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯐꯠꯂꯥꯡꯗ ꯊꯦꯠꯄ ꯁꯨꯝ ꯆꯤꯡꯊꯣꯛꯑꯒ ꯁꯨꯝ ꯂꯥꯁ ꯃꯣꯃꯦꯟꯠꯀꯤ ꯁꯨꯝ ꯄꯤꯖꯕꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯏꯚꯟ ꯂꯩꯒꯦ ꯐꯥꯎꯗ ꯍꯧꯖꯤꯛ ꯐꯪꯉꯔꯣꯏ ꯑꯩꯈꯣই ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯀꯦꯂꯦꯟꯗꯔ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯕ ꯌꯥꯝꯅ ꯐꯪꯗ꯭ꯔꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯣꯜꯔꯦꯗꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯑꯗꯨꯝꯕ ꯀꯦꯂꯦꯟꯗꯔꯒꯤ ꯂꯥꯁ ꯄꯤꯁꯅꯦ ꯍꯥꯏꯕꯁꯦ ꯏꯅꯥꯎꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯅꯒ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯄꯤꯔꯨꯔꯅꯨ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇ꯭ꯔꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯀꯦꯂꯦꯟꯗꯔ ꯍꯧꯖꯤꯛ ꯐꯦꯕꯋꯥꯔꯤꯕꯨꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯏꯁꯨ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯆꯍꯤ ꯋꯥꯠꯂꯤꯗꯅ ꯊꯥ 10 ꯋꯥꯠꯂꯤꯗꯅ ꯁꯤꯁꯤꯃ ꯏꯅꯥꯎꯒꯤ ꯀꯥꯗ ꯊꯦꯠꯄꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯦꯡꯌꯥꯟ ꯑꯃ ꯐꯝꯃꯒ ꯑꯗꯨꯝ ꯍꯨꯛꯅꯔꯁꯤꯀꯣ ꯑꯩ ꯁꯨꯝ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯅꯤꯗ ꯁꯨꯃꯥꯏꯅ ꯂꯦꯡꯌꯥꯟ ꯑꯃ ꯍꯥꯏꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯆꯠꯅꯩꯀꯣ ꯁꯨꯃꯥꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯤda ꯂꯦꯡꯌꯥꯟ ꯑꯃ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯎꯕ ꯁꯤꯃꯒ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯍꯣꯔꯦꯟ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠꯁꯤ ꯆꯥꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯤꯌꯣꯁꯨ ꯁꯤꯃꯦꯇ꯭ꯔꯤꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯄꯨꯟꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯀꯔꯤ ꯐꯥꯎꯏ ꯔꯣꯕꯤꯟꯁꯟ ꯌꯥꯝꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯕꯁꯤ ꯁꯛ ꯁꯨꯡ ꯎꯗꯦꯕꯀꯣ ꯈꯣꯟꯖꯦꯜ ꯈꯛꯇꯅꯦ ꯇꯥꯏꯁꯦ ꯂꯥꯏꯐꯁꯤꯗ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯣ ꯀꯦꯃꯦꯔꯥꯗ ꯌꯦꯁ ꯂꯥꯏꯐꯁꯤꯗ ꯌꯦꯡꯉꯒ ꯈꯣꯟꯖꯦꯜ ꯈꯛꯇꯅꯦ ꯇꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝꯕꯁꯦ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯝꯅꯤꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯈꯣꯟꯖꯦꯜꯁꯤꯗꯀꯣ ꯍꯣꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯟꯅꯨꯔꯝꯅꯤꯗꯤ ꯈꯟꯗꯦꯕ ꯗꯥꯗꯤꯑꯣꯁꯨ ꯅꯍꯥ ꯑꯣꯏꯕꯀꯣ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅꯦꯅ ꯄꯥꯈꯪꯅꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏ ꯅꯨꯡꯁꯤꯅꯔꯛꯄ ꯂꯧꯔꯒ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯑꯗꯨꯗ ꯁꯨꯝ ꯃꯁꯛ ꯌꯥꯝ ꯈꯪꯅꯅꯤꯡꯕꯗꯤ ꯐꯥꯎꯋꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯁꯤ ꯐꯣꯂꯣ ꯇꯧꯖꯔꯛꯄꯁꯦ 2021ꯗꯒꯤ ꯇꯧꯖꯔꯛꯄ 21ꯒꯤ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯀꯨꯝꯕ ꯑꯃ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯖꯔꯛꯈꯤ ꯌꯥꯝꯕ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯒ꯭ꯔꯤ ꯌꯥꯝꯕ ꯁꯨꯔꯦꯒꯤ ꯃꯇꯥꯡꯗꯁꯨ ꯏꯔꯥ ꯑꯃ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯌꯔꯒ ꯇꯧꯕꯗ ꯇꯧꯈꯤ ꯑꯗꯒꯤ ꯁꯨꯝ ꯁꯤꯡꯖꯃꯩ ꯁꯤꯇꯤꯒꯤ ꯑꯦꯐꯣꯔꯠꯁꯨ ꯑꯗꯨꯝ ꯈꯪꯕꯒꯤꯀꯣ ꯌꯥꯝ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯁꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯁꯨꯝ ꯇꯧꯔ ꯂꯥꯛ ꯃꯃꯥꯡꯒꯤ 50K ꯒꯤꯐ ꯑꯋꯦꯗꯣ ꯑꯩ ꯊꯥꯖꯤꯟꯖꯩ ꯑꯗꯨꯁꯨ ꯐꯥꯎꯔꯛꯇ꯭ꯔꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯍꯟꯗꯛ 5 lakhs ꯐꯣꯂꯣꯋꯔꯒꯤꯀꯣ 1 lakh ꯒꯤꯐ ꯑꯋꯦ ꯂꯩ ꯑꯁꯤꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯜ ꯇꯥꯁꯟꯖꯕ ꯍꯧꯖꯔꯦ ꯂꯨꯄꯥ 500-500ꯒꯨꯝꯕ ꯇꯨꯡꯁꯜꯂꯒ ꯑꯗꯨꯝ ꯇꯥꯁꯜꯂ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯂꯥꯛ ꯑꯃ ꯁꯨꯅꯕ ꯁꯣꯏꯗꯅ ꯍꯥꯏꯗꯤ 5 lakh ꯐꯣꯂꯣꯋꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯥꯁꯜꯂꯤꯕ ꯁꯦꯟꯐꯝꯁꯦ ꯍꯥꯏꯗꯤ 5 lakhꯀꯤ ꯐꯣꯂꯣꯋꯔꯁꯤ ꯍꯧꯖꯤꯛ ꯇꯥꯟꯈꯠꯂꯛꯏ ꯍꯧꯖꯤꯛ 4,20,000 ꯌꯧꯔꯦ 80,000 खत्ता ngaiरे सिदा अखोई 1 lakh की गिव अवे अमा लैको सिदासु अदुम अखोई फॉलोवर्स पिथोरकदोइनी नाहासु अखोई फॉलोवर ओइबने एलिजिबल ओइरकदोइनी मतमदोसु मिंग थाजलउको अदु 1 lakh ने पिजागदोइसे आई याम लैदना तौबनते हुज तासन बहुजरे आई नाहाइसे लुपा 3,000 मरिदि सुरमदौ मालु 500 सुम सेम्फुम दसुम हापसनजबनेबको अदो याम नुंगाइ सुमाइना इनाउनसु अखोई फॉलो तौबिरमबदुगा आइना हाइजनिंगबसे खांगाबोक माइकैदा सिंगमै 360 की फॉलोवर मयाम लै हाइबसे अखोई इताउ खांगाबोक की किरण से किरण कुमार नि थौजासिना हाइबिरे ngसाइदसु वारि सनरमेको नै दाइ खांगाबोक तैदे अखोई विनर दो काइ दै ओइजानो कागेमा अदो खांगाबोक ता फॉलोवर मयाम लै हाइबसे माना हाइबिरे दुगा हौजी वीडियो येंबिरिबा मयामना खांगाबोक तगी इचिलाउसिंग याउबिरमबोय तारदी खांगाबोक की मनुंग ओइबि तारगदी कमेंट आई खांगाबोक तगी नि हाइबा खांगाबोक करम्बा एड्रेस तगी नो हाइबदो अदुदो मतंग कमेंट तौबिरम दुगा खांगाबोक माइकै इचिलाउसिंगा सिमेट्री सिगा साम नक्ना लोइनरगा तिनरगा लैरि हाइबसे मयामदे अनाउंस तौजै दुगा वीडियो सिबु आई अनाउंस सिबु कंग्रेचुलेट तौबिबोइना महाना खोइ सिमेट्री यामना एक्टिवली फॉलो तौबिरगा इरमदमसिदा अवोनबा अमा पुरकनो होनम तद महानासु अंगम थौदांग मचा अमा लौदुन लैरमसिदा खोइनासु इकाइ खुनबु चबोइना खोइना लेंगान अमा दो इचमचंबा खुदोल पोट खरा पिजबगी थौरमसिदा मयाम लाइभ येंबिरिबु खुदिंमकना मतम हा काइथोकपिर येंबिबगीदमक्ता थागतचरी इताउ अमतंग हाइबियुने अतोप्पा करी करी वफम फोंदोकपा याइ असि लोसलपगे हाइतारे इनाउना सुमाइ लाकपसिदा अदो इनाउजु होनबो कल आइदि तोयना हाइजे अदे नते होनबो कंजी मतम मंगलोजि निसा चारुजे सिगतैना तोयना लावजे
ꯍꯣꯠꯅꯕ ꯀꯟꯕ ꯅꯤꯁꯥ ꯆꯥꯗꯕ ꯅꯠꯇ꯭ꯔꯅꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯏꯔꯝꯗꯝ ꯑꯁꯦ ꯅꯍꯥꯁꯤꯡꯅ ꯇꯨꯡꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯀꯜꯂꯛꯀꯗꯣꯏꯅꯤ ꯃꯈꯣꯏꯅ ꯌꯨꯝꯕꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯤꯁꯥ ꯆꯥꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯦꯜ ꯇꯥꯟꯗꯅ ꯂꯩ ꯇꯥꯔꯒꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯤꯡꯃꯩ ꯈꯨꯊꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕ ꯔꯣꯜ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯂꯥꯛꯏ ꯊꯣꯛꯆꯣꯝ ꯔꯣꯁꯟꯁꯤꯡ ꯑꯩ ꯈꯥꯡꯉꯕꯣꯛ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯔꯤꯌꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯔꯣꯁꯟ ꯀꯧꯕ ꯕꯤ ꯀꯦ ꯃꯉꯥꯡ ꯅꯤꯡꯊꯧꯖꯥ ꯑꯩꯁꯨ ꯈꯥꯡꯉꯕꯣꯛꯇꯩꯅꯦ ꯍꯥꯏꯔꯤ ꯈꯥꯡꯉꯕꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯁꯤꯡꯖꯃꯩ ꯀꯌꯥꯒ ꯑꯣꯏꯔꯝꯒꯅꯤ ꯁꯤꯡꯖꯃꯩ ꯀꯨꯟꯊ꯭ꯔꯥ ꯊꯤ ꯆꯥꯎꯕꯅꯤ ꯋꯥꯡꯈꯩꯗ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯏꯇꯥꯎꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯡꯈꯩꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯡꯊꯦꯝꯄꯣꯛꯀꯤ ꯃꯅꯥꯛ ꯑꯅꯛꯄꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯌꯦꯡꯖꯔꯛꯑꯒꯦ ꯀꯃꯦꯟ ꯄꯥꯖꯔꯛꯑꯒꯦ ꯍꯟꯕ ꯌꯥꯕ ꯀꯃꯦꯟ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯟꯖꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ